present a token of love to the chief guest, Sri Sivadas Sarma, Director of Adventure MANIWOOD. Token of love to Sri President MANIWOOD. I said Falputri, serve as a member of MANIWOOD Club and will do the best of my ability, serve as a living example of this organization philosophy and beliefs, and will uphold and enforce the constitution of this organization at all times. Thank you. ngasi akhoi MANIWOOD ki oinade yamna nungaijaba numit ni haijaba tare haibadi ngasi akhoi 2013 da akhoi MANIWOOD chi linkat sakibani adu ngasi 2019 ngasi ga tarulak suba adumba MANIWOOD Foundation Day loinana GP meeting si ngasi pangthok sakre aduga pangthok pasida akhoi yamna nungaijaribadi akhoi hana thawpuduna leibiriba akhoi president oibiriba aigi yamba Sri TH Thanjam Arun amukasu tamamaga punan bagi hajaru dahara rog yabirak palloina ai now G Boris Sarma masu secretary gi famsi amuka ubina wa hajaru matam dahara rog yabirak palloina ai isa amadi ai marup ai sangna dagi loina jaraiba Mr. RK Amarjit akoinina Vice President oina pujari aduga akoi gi MANIWOOD ki pandam de ngasi
ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯅꯣꯠ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯣꯇꯣ ꯈꯔ ꯂꯩꯖꯔꯤ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯎ ꯇꯨ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤ ꯀꯃꯥꯏꯅꯒ ꯃꯣꯏꯗꯒ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯗꯤꯕꯂꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯇꯧꯃꯤꯟꯅꯁꯤꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯖꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯖꯩ ꯑꯗꯨꯒ ꯃꯅꯤꯋꯨꯗꯅ ꯑꯩꯈꯣꯏ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯁꯝ ꯌꯔꯁ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯍꯜꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯋꯨꯗꯅꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯖꯈꯤꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯋꯨꯗꯀꯤ ꯁ꯭ꯇꯦꯞ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯩꯈꯣꯏꯒꯤ ꯖꯤ ꯕꯤ ꯃꯤꯇꯤꯡꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯋꯨꯗꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯈꯔ ꯇꯧꯖꯒꯦꯅ ꯈꯟꯖꯕ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯝꯃꯔ ꯀꯦꯝꯞ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯝꯃꯔ ꯀꯦꯝꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤ ꯀꯩꯅꯣ ꯄꯤꯁꯤꯒꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯂꯩ ꯑꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯋꯨꯗꯀꯤ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯩ ꯑꯗꯨꯒ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯩꯈꯣꯏꯒꯤ ꯃꯅꯤꯋꯨꯗꯀꯤ ꯃꯦꯝꯕꯔꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯑꯗꯨꯒ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯟꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯃꯅꯤꯋꯨꯗꯄꯨ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯑꯃꯒ ꯂꯥꯛꯆꯕ ꯃꯇꯝꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯅꯤꯋꯨꯗ ꯀ꯭ꯂꯕꯀꯤ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯤ ꯉꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯃꯅꯤꯋꯨꯗꯀꯤ ꯃꯦꯝꯕꯔꯁꯤꯡ ꯃꯔꯛꯇ ꯃꯇꯝ ꯈꯔ ꯒꯦꯞ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯁꯤ ꯅꯧꯍꯧꯅ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜꯂꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯤꯗꯤ ꯄꯤꯄꯜꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯩꯈꯣꯏ ꯃꯅꯤꯋꯨꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯅꯧꯍꯧꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯋꯨꯗ ꯀ꯭ꯂꯕꯄꯨ ꯍꯤꯡꯍꯜꯂꯒ ꯉꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡꯒ ꯂꯣꯏꯅꯅ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯝ ꯄꯨꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯂꯝ ꯐ꯭ꯔꯦꯇꯔꯅꯤꯇꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯈꯛ ꯄꯨꯜꯂꯒ ꯉꯁꯤ ꯃꯅꯤꯋꯨꯗ ꯀ꯭ꯂꯕꯄꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯃꯅꯤꯋꯨꯗꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯊꯝꯖꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯉꯁꯤꯁꯦ ꯃꯅꯤꯋꯨꯗꯀꯤ ꯇꯔꯨꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯅꯤ ꯑꯩ ꯀꯩꯁꯨ ꯑꯍꯦꯟꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯃꯅꯤꯋꯨꯗ ꯇꯤꯝꯁꯤꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯤꯋꯨꯗꯄꯨ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯂꯣꯡ ꯂꯤꯚ ꯃꯅꯤꯋꯨꯗ Jerry ngasi 26 May 2019 Maniwood ki taruk suba foundation day ni aisu Maniwood ta ngasi anoba inong ngasi member amo ina yaw ba pangjere na su Maniwood punung si views thank you ngasi ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤ ꯇꯔꯨꯛꯂꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯅꯤ ꯃꯅꯤꯋꯨꯗꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯕꯅ ꯄꯨꯟꯁꯤꯟꯖꯔꯒ ꯑꯗꯨꯒꯨꯝꯕ ꯁꯤꯟꯖꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯐꯨꯠꯕꯣꯜꯒꯨꯝꯕ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯇꯧꯅꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯤꯡ ꯏꯆꯥꯎꯕ ꯊꯣꯛꯄ ꯀꯥꯟꯗ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯕ ꯀꯥꯟꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯒꯨꯝꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯗ ꯊꯕꯛ ꯇꯧꯖꯕ ꯑꯗꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯉꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯐꯨꯠꯕꯣꯜ ꯀꯌꯥ ꯁꯥꯟꯅꯗꯅ ꯐꯖ ꯐꯖꯕ ꯃꯦꯁꯦꯖ ꯌꯦꯁ ꯇꯨ ꯂꯥꯏꯐ ꯅꯣ ꯇꯨ ꯗ꯭ꯔꯒꯁ ꯀ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯦꯁꯦꯖ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯋꯨꯗ ꯀ꯭ꯂꯕꯅꯤ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯆꯔꯤꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯗꯁꯨ ꯑꯅꯧ ꯑꯅꯧꯕ आइडियाज मैम शेयर तौनदना चाखनब सपोर्ट तौनदना अखोई हेन चाखनब होनमीनरी पुनद मनीवुड लॉन्ग लिव मनीवुड माइकी हाइजरी गुड इवनिंग फ्रेंड्स नसी मनीवुड की तरुक सुब फाउंडेशन डे असिदा अखोई इसाबुसु याव फंगजब मनीवुड का मरक तिंजब फंगजबसी लाइव याम फबनी मनीवुड सी यामना नुक्सिजब होदोंमिनरकपा दुंबा ऑर्गेनाइजेशन अमनी सिगुंबा ऑर्गेनाइजेशन असी तुम कोईना थमनेदमक्ता अखोई मनीवुड सी मैम की सपोर्ट तौबियु मैम नुसिबियु मसी हाइजरगा मसी थमजगे थैंक यू सो मच हाय
ꯑꯩꯒꯤ ꯃꯤꯡ ꯖꯦꯝ ꯆꯣꯡꯊꯥꯝ ꯑꯩ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯋꯨꯗ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯔꯦ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯟꯗꯦꯁꯟ ꯇꯔꯨꯛꯂꯛ ꯁꯨꯕ ꯃꯅꯤꯋꯨꯗꯀꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯁꯤꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯩꯍꯥꯛꯁꯨ ꯂꯥꯛꯆꯔꯤ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯤ ꯊꯦꯡꯛ ꯌꯨ ngasi Maniwood ki taruk suba foundation day celebration koi yamna nungai na Maniwood ki family members sing na hotel Impal sangai hall da pangthok pase yamna nungai ba pungning da haifam khangda ba ma fawi maramdi Maniwood 2013 dagi 2013 gi February dagi koi खुनाय असिदा करिगुमा थबक खरा फिल्म कम्युनिटी दा लेरिबा फिल्म गी प्रोफेशन दा थबक तौरिबा एंटरप्रेन्योर सिंग बिजनेसमैन सिंग डॉक्टर सिंग तो अंदोंगन बा प्रोफेशन दा थबक तौरिबा कोई लाइक माइंडेड कोई मयाम अमा पुंचिन जरगा मसिदा हलमन कोई बो यामना तारे तारा थोकना ताकपी बंगम हलमन सिंग लमजिंग बिरगा Maniwood से चैतरुक yamna mapung phana yamna nungsinana miyamgi thabak kharada warso khunaya sigi damakta pangthokpa ngami makhatana Maniwood na tongan ba activities sing maroina naharon singi inkalak liba naharol singda apaba lambi ama pinana ba haidana tongan ba hiram da sana khona bada lai lai sugilam da art and culture ki lamda mana pamjari ba hiram sing da grassroots tagi horaga karigumba tongan ba appreciation course adagi summer camp winter camp workshop seminar tongan ba hiram sing da haja batare pangthoktana hena khunai sigi yamna mating leiba wakalon chumba tungi yumbi sing sembada khara kharjik tang orbusu Maniwood na thodang longna na ba haidana lakador ba sahi ani sigi tam akoi thabak thobujari ba akoi president lusingba alaman sing lusing bidana hoji akoi sem sadan leijare makhata ba Maniwood ki thabak thogai sing da khunai sida leibiri ba khwai pumna mangna Maniwood punung sibiduna support tobiba loinana अखोई थबक थोरम सिंगदा पुनिंग थौगत पिबा अदुगा थौना हापीबा सिसो Maniwood ना ख्वाइदगी पामजबा Maniwood की मेंबर सिंगी थौमी सिंगी Maniwood की दमकता कथोओबा थौमी सिंगी वाखलोने ख्वाइ पुमना मगना Maniwood पुनुंग सिबिदुना Maniwood की थबक थोरम खुदिंग मक्ता Maniwood क्लब असिगे थबक थोरम खुदिंग मक्ता mateng pangbiba saruk yabiba support tobiba haiba wafam se thamjaraga matang asida loisan jage long live Maniwood taruk suba Maniwood ke foundation day ga mari lainana ngasi ai isamak amadi biju akogi Maniwood club ki face oina brand ambassador oina thogai happy ba dukimatik yam nungai jai harau jai makha tarakpa Maniwood club na laurakpa akogi thabak thauram khuding makta akhoi dum saruk yaba ngamba oijage makha tana contribute tawba ngamba oijage Maniwood club su makha tana akhoi gi sana khona bagi lamda bo oiro adagi social work ta bo oiro education sina chingba mayam asida related oiba work mayam ama tawbira o haina so aigi side tagi request tawjai thank you
great singer special appearance haja batare aina kodol tamlagi an singidi sayu sing naha singdagi sayu sing kodol tamigani aduga naha oi ahal oi lebiri bayamba subas isu sarga biyani lo bisa halo yare
Sakor, Araba nanti panjang kan tak kalau hubungan tak kalau Later Oh
Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn
Video kay ni. Cepat semangat ni balik pun saya kena video ini. Yan lang luya ring ato sang mo. Baru pun pasal ke sungai ke video kay ni.